Rajkumari Sanatombi Devi Educational Institutions na chahi khudingi mahiroi amadi oza yauna toan hiramda mathau tauribasingda piduna lakpa Governors Awards amadi Rajkumari Sanatombi Devi Awards lanthokrai. North AO sida laiba Asa Jina Complex da pangthokiba thoram amada Governors Award 2023 na RK Sanatombi Devi Vidyalaya gi mahiroi Henbi Pukhrambam Chanuda Kumzali Singani Kungamari ki Governors Award na Sagol Sem Ankitada aduga chahi asigi Governors Award na Nandini Lauriyamda kusanaki. Governor Award asida sel oina lupa lising kuntra certificate amadi memento ama yaudi. Kumzali Singani Kungamari ki oina Rajkumar Sanatombi Devi Award Teacher category ki oina Johnson Higher Secondary School Imphal ki Vice Principal Rajkumari Romoni amadi Wangkai High School ki Graduate Teacher Dr. Bishnu Latpam Tarun Kumari da kusanaki. Nurse category ki oina Brahmachari Mayum Amusanada aduga Journalist category ki oina Sangai Express Manipur ki staff reporter oramba hauzikna SKTV ki desk editor Nando Waikom da kusanaki. Differently able category ki oina Chakpram Lokeshwari da sports person category ki oina boxing sanaroi Mandengbam Jadumani swimming ki oina Koizam Athoiba weightlifting ki oina Sanjrambam Chao Bachanu da kusanaki. Best Student category ki oina RK Sanatombi Devi Vidyalaya Imphal ki Class 5 Section B ki mahiroi Langan B da kusanaki. Rajkumar Sanatombi Devi Award asada cash na lupa lising kun certificate amadi memento ma yauri. Thoramadu da saruk yakiba DM University Manipur ki VC oina thawpuramba Professor Nongmaithem Raj Mohona Lyric Memorial Charitable Society ki mithing makhada mahiroi amadi oza yauna toan ba lamda leiriba mahiroi sing mioi singbu pungning thogat poina award piriba simak yamna thaganingai ni award asi chumnagi selgi oiba award khakta nate masimak award fangliba singa sigi tungi punsida ahenba achievement kaya fangnaba pungning thogat pani haiki Nauriba angang singida kun inspiration piba sina makogi tungi punsi yamno kana phangadori ne ba aduga iroina nauki governors award ta khoi pirisi su satra sing mainly focus torga ko moida tungda henna apaba yumbiren orakna bagi khoi gi encouragement to inspiration piba haiba tare aduna award si phangmasida sumnagi khoi magi paisa nungsa gi memento khotigi natte ba masina tungda moi henna wangkhana bagi asa sakhorang na bagi mogi innovative and creative mind sing du henna sina ko yana na bagi dong piba kano ne ko international ngi level award kya national ngi level award kya smai to da khoi bhai basi yamna important ni akoi gi university ama level tardi college ama level tardi school orga sumai magi ngambal level loin pangthung ne na ko Manipur University akoi gold medalist ma am makadna tori myam sing sigum bagi makhal ne ba